asukwana amadi ayhaki akhoi mayam gi ichilinau kayana IDP oiduna mayumdagi thadokuna leiriba sing asibu masa masagi mayumda nakhai singna leiriba phawba lengakta ayhakna amasung akhoi maheiroi singi kanglupna census asi tawbigano haina ayhakna haijari amadi hozik leiriba NRC asibu tawdriba makai census asi tawba yaroi akhoi government na akhoi na ngasi satra sing yaiba human chain asi semduna makhal makha kayagi khongjang chakhaliba sathariba sing asibu government na support tawbidraba adu ardi masidagi henba khongjang kaya satra akhoi na saugatkani habasi ai hanu phondokjai Azari aduga school asigi maheiroi sing sibu sida ko thupidina school maheiroi sing sibu sigi thabak sida human chain semduna yahalibase sigi no NRC no census high sibu gi damaktene NRC tawdana census pangthopa sungya yaroi aduga IDP manipur da laiba IDP sing se mapham cha cha na hangjindra fawba moigi NRC census haibase pangthopa sungya yaroi karigumba sarkar sina ngami haiduna namfu sapu tarpa taragadi census ki thaba paithat taragadi JFD hariba akhoi kanglup sida akhoi full satra singna full corporation piduna mating pangani haina satra mo satra singi oina akhoi na mating pangsagani si ai golo sinjarage na toudringei da mikol thiba yaroi IDP singi settlement toudringei da census tawba yaroi hariba wafam sing asigi mayok da government na makhata na government na census thiakpa taragadi JFD na lorpa makhata ba khongjang da satra sing ai khoi so thawai hakchang yauna saruk yasagani